Thobal Forest Division gi miteng makhada KEIRAK Wabagai Chila Parisat ki member Salam Danabe Luwangna achoba thodang lauduna ek pair mark ke naam 2.0 gi manung CHANNA KEIRAK Wabagai Cheirao Ching Amadi Buffalo Farm gi Akoibada mass tree plantation gi thoram ama ngarang Pangthok-Khre thoram aduga mari lainana Chief Conservator of Forest L. Joy Kumar na hai lakadoriba van mahosab ke mangoinana KEIRAK Wabagai Jila Parisat ke member na achoba thodang lauraga District Administration Kakching District Police Kakching mafam asige akoibada leiriba school gi mahairo sing club CSO amadi PLF singna sarukyadana u thabagi thoram pangthokpa asi afaba khongthang amane Manipur khaktana chana India gi tongan tongan ba mafam singda chahi khudingi u pambi maseng khangdana thai adubo mathau taribade u pambi thaba adu khak natte thariba u pambi sing adu hinganba dune haina mahakna fongdokhe mahakna makha tana hai Karong pata malamgi atangba makalgi lamlaki uchekaya chaktari asigumlaba lamlaki uchekaya chaktaraba pat asi bird sanctuary oina lauthopinaba KEIRAK Wabagai Jila Parisat amadi CSO singna takshilakliba ase maram chai lengak na somafam ase bird sanctuary oina lauthoknaba hotnari haina mahakna makha take mass tree plantation adula Conservator of Forest RK Amarjit DFO Thobal Dr. L. G. Sili SP Kakching Priyadasini DFO Chandel and Munal Maitei Amade Forest ki staff singsu sarukya ke Akoi bird sanctuary ma lok thok se na mapam ji ki punjab mama akoi ngasai jila parisat ki member ma adagi club ki naharo me mama adagi sigi akoi ki public leader ma mama including akoi honorable MLA masamo yaudana Karung Pass, it is very important for water bus. Aduna, mapam is sanctuary ma lok thok piu gan initiate of possess. I really appreciate Plantation appreciate we masi akoi ham initiate notification thong nana we akoi already process lere yam thun in ham gi section 18 makhada notification thogodorin sigi matung state da akoi procedure asang mama akoi deputy commissioner Kakching na taroga magi rising se loi sedin togdorini eki matung ina adu matung da final notification thogodorin sisu asu ba keno mani akoi kunja sing ji ko wakhalon da akoi upansing thagada bani umung yokada bani not only akoi wildlife yopi gada bani ga no wakhalon tori bese masi taseng ba egi motari yama appreciate to bumtari